Charang Naduna Lady Bayramdam Manipur Mahusagum Nena Tana Thamsi Hyderabadi Mipum Kuding Namasamasagi Haurak from Kang Bat Matautai. Haurak from Kang the Bamina Kaidaunungda for Bami Oibangamloy Haina, Manipur Legislative Assembly Speaker Tokchom Saitabertan Fongdokre. Wafamasi Kumja listing amaga Chanipan Taragama Pandagi, listing amaga Chanipan Kungataruk Fauba Chahi Taret Kuntakiba Matamda, Ningtau Narasingna, Leng on Tana Sitkiba Patni Hainariba, Asamgi Kasarda Ladiba, Leng on the Bipat. Kan naba hotnabagi damak kongun liba mingthon pi kraba speaker asibu okpagi thauram da fongdokhibani Youth Club Brahmapur Infalis na senduna pangthokiba thauram aduga mari lainana leng on the bipat ki saktam ngaktu thamnaba hotnabada ajoba thaudang laurakhiba athauba singi liglam thibaluk ki thaungi singbusu oktunai kai khumnaba utki YCB gi ground the pangthokpa thauram aduda speaker Saityabartana makha taraduna pauchi amana leng on the bipat ki matangda mahaki interview ama laukhiba lai Matamadu the Laukiva interview Adu the Leng on the Bipat ki matang the Ningtina Irak Padagi, Pad Asi, Kandaba Yadi Haibagi Wakalon, Pauki Badagi, Padasi Kanaba Kong Tangzin Bahurakibani. Padasi Danatana Maitagi Puari Gatana Bayadraba, Assam the Lady Bomber from Kaya, Semgat Nabatabak Supaikatli, Masigi Manungda, Manipur Levy Ground, Awapalishu, Semgat Kadaba Lady Haiki. Tauramadu Damayang Infale Sige MLA K. Rovindro, YCB gi President Egi Chandrana Jingba, Mioy Kayasu, Sarukyaki. Ngasi khoi charang na ba Manipur sida khoi na kari gumba shanti leiba gyan ta na leiba ama oina thamasi na haibo taraga di khoi ju khoro pham do khangwa ma thuk tai khoro pham khangda ba mi na apa mi soi oi loi sim ba dia chumo wa aduna akoi kuna mangna masi kuning thogat pi bam thoi adu he na dai ta lo ra kanda lam du di nga ko thame adu madu gi sang pham na chingba madam mayam guest house sabai abra kai do bra madu tana mi na ba yeng mi na ba du he na phagal na ba sem chi si hai bo pam chi mai mai an da tham hai de